Kuki singna laikam pokpi naga khul nauno loksin da hot narak padagi unkhatnare senapati district ki manung chaliba laikam pokpi naga khul asi kuki group singna makhoi gi pari puri gi ibalamni haina claim tawna hot narak padagi sauna unkhatnare kuki singna satharekliba thawong asi sak laikam pokpi village authority gi maikai degi yamna kan yaning da phongdorakli village authority asi gi maikai degi hairi bana laikam pokpi hairi ba khul asi lisingam sampan humpugani thoi gi january kunga manga da thokiba gazette ta masa gi boundary leijaba khul ama oina sakhang kibani masigi mathakta lisingam sampan yakhai gi manga amasung lisingam sampan humpuga manga gi marakta khul asi gi boundary sing asi lengak na thorakhiba gazette notification atu da yauriba boundary sing adu confirm tawre haiba gi judicial order kaya thokrabani adumakpo british colonial rule gi matamda british ki mc kulok officer amana mafam adugi chingi saruk sing de puraktono khunda halakhiba kuki migrant sing aduna lam adu makhoi gini haina claim torokpadi unkhatnaba kaya adu tholakhibani hairaduna kuki sing na lengak na thokiba gazette notification amasung judicial order sing adu ikai khumnagadabani hairi Kanglub ki irang matung ahan bo ina Thadou Inpi gi delegate sing imphal da laktuna CSO sing wari sanaba Hwkhre haukiba sahi 2023 gi May 8 dagi tholakiba Kanglub ki irang asigi matung ihan han bo oina ngasi Thadou Inpi gi delegate sing imphal da laktuna Meitei gi CSO sing wari sanaba Hwkhre hairi pawasina makata na hairi bane irang mayuk na ribe state asida santi laknabagi lamben amu oina ngasi Thadou community gi apex body amu oiriba Thadou Inpi gi Meeoi tara ka taruk na saba delegation ama imphal da laktuna tongan ba CSO sing gi mihut sing wari sanaba haukibani hairi ba kongtang asi lamdam asida santi laknabagi asobo kongtang amani imphal gi north east asida leiba classic hotel da Thadou Inpi gi delegate sing yauna pangthokiba mifam adada asoi angam thoktarabgi damakta security gi maikei de akan ba section thorang sing lokhatki mifam adu da kokomi amuko fox aram pai tengol amasung nupi group singi tongan pa mihut kaya su yauri masigi mathakta de sam kanglaipak students association students unions of kanglaipak amasung apun ba irei bakki mahire singlup aims ki kangbu sing su saruk yari hairi meeting adu nungtil athengba phaw pangthoki mifam adu mapung oina lamdam asida santi amasung tangtu leita mifam hanjilakna hotnabaga mari leinani hairi pamadu da Thadou Inpi gi maikei degi ngasi phawba lamdam sigi yelhumi amu oiriba Thadou community gi maitei khaktana tana yelhumi oiriba furup singa understanding ama thamba haibasi mathau tai haina khanduna leptana hotna duna lagli Thadou community na kanagum yelhumi ama tabu akiba leite yelhumi singna hana sunabasu leite ngasi asini yamna nungaiba numit amani lamdam asida santi thamnawa ikhoi punna hotna minasi haina phungdokhi Panba yabadi Thadou Inpi gi maikei degi hanadagi hauna makhoi kuki community gi kangbu ama nate Thadou di Thadou oina indigenous tribe amu oina adum laigani Thadou Inpi gi maikei degi kuki Inpi na demand tawriba any kuki hairiba kangbu sing asi manipur gi schedule tribe list gi lawthokadabani haini union home minister Amit Shah da memorandum piduna taksinduna lakhibani Marak sida Thadou Inpi manipur gi joint general secretary mangdou Thadou no Thador ki serol amana hai ki lamdam asida community singi marak tanung sisana na laiminabagi roadmap ama sembaga mari leina pangtok pathorum asiga mari leina media sing na coverage tobu matamda kuki haibu wahi asi sizinadana saruk yariba particular group adu khaktamak sizinnabiu Thadou tribe na tang Thadou Inpi haina reporting tobiu haina appeal toragli state song phawo ikai khumnadraga kadai degi nationalism no biren state song phawo ikai khumnadraga kadai degi nationalism no social media da lebak ning bugi wafum kaya ngang le adu duran kap haudokpagi thorum da army gi maikai degi state asida national song music oina kongkiba adu da kana amata hugatuni kai khumna utkide haina former chief minister N Biren ngasi imphal iske hangang da leiba merging polo tourism complex pangthokiba local artisan indigenous entrepreneur and manipuri culture and heritage exhibition cum trade and fair expo haudokpagi thorum da phongdokhre mahakna makhata na haiki bada guli khara na tragan hida khara pichar ga leibak ningba yabanate leibak ningba haibasidi pokpata gi luina rakadabani mahaki sarkar lowringi matamda illegal immigrants singki mathakta sathari ki ba drive yauna poppy plantation drug amadi reserve forest khopsin duni jum kai sajilem singi mathakta eviction drive sathari ba sing adu mathau leitana tawribani haina kanana su phana ngangna kide adu Assam da chief minister Himanta Biswa Sharma na sarkar reserve forest lam acre lakh amaga lising humpu hena sajilem sing eviction tawkhre eviction gi drive adu the state adu gi miam na sumapung pha cooperation piri mahaki maikei degi sumakhata na CM oibu oidaba lamdam asibu kannabu hona kigani madugi damakta mai leiduna seloi haki thorom adugi sideline da promising unakiba amada N Biren hakiba the state asida PR kamdona lakhibage haibadu mipum khudimaka loina na PR matam oibana miam di lairadana MLA sing phawa secretary changbada awab oire phibam na yadabada ki PR lakhrabasu state asida popular government amma thamba haibasidi afaba khongthang ni haiki Myanmar gi chin state rebel faction ani gi marakta kan mong da khutok nakhre rebel singi control tawriba western Myanmar gi chin state military junta gi mathakta kan balan horiba
Mara Defense Force amasung Sinland Defense Force ani marakta kan mamong da kuthok na bana maram orga mafum adu da leiriba mioi lising kaya lan January hari pawasina makata na hari bana hukiba August 3 degi hauna sin state ki Thangtalen township ta rebel faction ani gi marakta kan mamong da kuthok na bagi thodok adu tholakibani nakal ani na kuthok na bagi thodok adu hojik maksu sathari thodok asina maram orga town asida leiriba khul taruk ki mioi lising kaya manak nakpa umang sing da lan Janakre search yaw tongan tongan community gi mioi sing su lan Janab adu da yauri Thangtlang hairiba town asi haukiba sahi 2021 gi February thada military na ku thoraba matung khwaidagi hena saitheng mayuk na kiba mafam amani jaga asi rebel group sing na control tawna hona bada khwaidagi hena khut thok na kiba mafam amani lanjanari bi khunja sing du jungle da saringai thakngai leitaduna yamna wana khangli hairi buffer zone sing da security ngak laga lau rubasu naran sena gi Meitei gi lau pari kuntra ngang khalawai gi lau pari Sire Kuki sing na uraga leiri Hauzik thokliba kanglup ki irang asina maram oiraga security force na buffer zone haina khaidok tuna thamliba Kuki khul amasung Meitei khul ani ki marakta leiriba lofam sing security ngak laga lau unaba hauraba Bisnupur district ki manung chanba naran sena gi Meitei gi lau pari kuntra aduga ngang khalawai gi lau pari chahum changba ngamdana hauzik phawba lau uba ngamdana leiri adubu hairiba lofam sing adu Kuki sing na usilaga leibadagi Meitei lomi sing thamoi kaina yenglaga leiba natana karimata tawba ngamdre pawasina makha tana hairibadi naran sena hairiba mafam asi phubala gi khathang basarukta leibani security gi forcing na ngaktuna buffer zone sing telu sing utawba Hwkhre naran sena gi high cannon gi mathakta leiriba Meitei gi lofam sing asi hojik phawada Meitei gi lomi sing na sangduna lo uba ngamdri mafam asi yamna sensitive oiba zone ama oiba tana tana haukiba sahi 2022 April da Kuki militant sing hairiba mafam sing asida CRPF ki personnel ani Hwkhre NI gi Meitei gi thodok aduga mari lenna tha taruk ki matungda Kuki militant group ama oiriba KNFMC gi kadar ama phaba laikre hairiba jaga asita Meitei khunja sing gi oina punna lau pari ni fuga tare lei masigi manung da lau pari kuntra ti Kuki sing na hojik uraga leiri Meitei na ngalingai matam degi lau uduna lakraba mafam sing asida Kuki sing na lau usinduna leiriba asi yamna ningba kainingai ni haina laisam surjit kawba mioi amana yamna thamoi sokna press ta phongdorag lei mahakna makhata na haikibada buffer zone da leiriba mahaki lau pari ani asigi matakta laisram Gauru Bidu Narengbam Nobin Hizam Memi Moirangtem Ibohal amasung Maisnam IP gi oina su buffer zone asida lau pari taruk lai haina pongdoraki salam joten ko bahu ki besai 2023 gi September da kanglup ki irang asigi manung chana Kuki militant sing nong maina kaplak padagi mareng banda pandona soki ba Moirangtem Moirangdagi e-rickshaw thawraga imung manung puriba mioi amasu mahak masagi lawfam da sangduna lo uba ngamdri haina penda wafam kaya phongdoraki naran senadagi oinam basanta kauba amana phongdorakibada high cannon gi mathakta leiba lobuk sing asida saiksa basat kiba sanbi kuntra gi mathakta mafam khangkhidre haina ningam da phongdoraki thamna pokpidagi pukram phum damu kauba amana supenda wafam kaya phongdokladuna Hwkhre sahi 2023 ge June da Kuki militant sing nama ke sanjura ani hatuk pikre hari amaromda ngang khalawai dagi hojik oiriba phibam asi yamna ningba kainingai ni khunja sing na buffer zone da hojik leiriba army post adu dagi kilometer amaromdi kakhatlaga lo uba yai adugi makhata na sangsilaga lo uba ngamde ngang khalawai khulda leiriba imung samri romgi manungdi imung sani gu humja gi oina buffer zone da lo pari sahum lom lei haiba jaga sing asi Kuki sing na Hauzik loina khudum chansintuna leiri mafam adu da Kuki sing na lau sing utawbata lopu oiriba Meitei sing ni yenglag leiba natana karichu tawba ngamde haina Moirangthem Brojen kauba amana penda wafam kaya phongdoki mahakna makhata raduna indigenous tribal leaders forum kauba Kuki zo miyam gi lup ama oiriba body asina Kuki sing na Meitei sing gi lam lausin balaiti amasung Meitei sing na sasan sing hat patu patawde haina phongdokiba wafam adu basu yamna kanna yaningdaba phongdoki Hwkhre June taraga mapanda Kuki militant sing nungtil pobopta nongmaina kaptuna sokhalam naba phupala dagi ningthaujam Brojen kauba amana phongdokibada lomi singna Lomi singi fijol selaga lakhiba nongmai paiba mioi anina singlomdagi kumtharaklaga mahbuba buffer zone gi SSB leiriba mafam adudagi meter taraga mangarom tangmang lamna leiba mafam da nongmaina kaptuna sokhalam khibani asigo mapim asida matau karamna lofam aduda sangduna lo ubang amhangaduri bano security gi maikedi gi relief ama oina high cannon dagi meter sahum rom tamak wangba phawba Meitei khunja sing na lo uba yabagi ayaba piri adubu lofam sing adubu ngak seliba CRPF na nungtil pung ama dagi hena thabuk suba yade masina karamna lofam sing asi thabuk suba ngamgadori bano haina penda wafam kaya phongdoki adubu Kangpokpi district gi Samuel kauba Kuki lomi amana phongdorakibadi buffer zone sing da security na mapung phana ngak senbana sahi estadi ningthina lo uba yare adubu irang asina masada kiba ama lai haina phongdoki Meitei gi lomi sing na makoi masagi lofam da sangduna lo uba yadriba sigi matangda Assam Rifles ki masak maming taktok ning da senior officer amana phongdokibada security na ngak selaga Meitei amasung Kuki sing
nakal da makoi gi lofam sing da sangduna thabuk suba hore masina sahi asida pothok ningthina puthokani haibagi thajaba lei masina sapmana ba kangpupi district ta lon riba Imphal West ki Kaithel manbida su Meitei amasung Kuki lomi singna makoi gi lofam sing da makoi gi thabuk sunari kanglupani gi Meeoi singna mahusagum santi hanjilakna ba pamle haina phongdoraki RIMS ta attendant oina thabuk to nupa amathori yanduna siramle RIMS ki psychology department da night duty ta nupa amathori yanduna siramle Lakkhidre Meeoi ase RIMS ki psychology department da 7 attendant oina thabuk to sagol sem sanaton sahi jengkhai manga kawi sagol bal thingom lekai degi housing na RIMS ki quarter da leibani hari Lakkhidre basi ki loina be sagol sem ongbi thoibi su RIMS ki gaini da patient attendant oina housing thabuk tori Lakkhidre sagol sem sanaton ba masanupi aniga masanupa ama thamlami masanupa adu atombani imung manung dagi phangba pawgi matung ina dingarang sagol sem sanaton ba night duty ta khibadagi phol phawna ba phangda ba madi department na su Lairam dabadagi koi thiru badanga se pung mari rom taba matam adwaida psychology department ga thangnana leiba DB department gi gari set ta thawi yanduna sire ga lairam ba thengna khibani hairi eviction drive ka mari lena MG avenue da gi horaga thangal bazar amasung pauna bazar gi building sing da survey sa thakre Imphal West district ki tongan mafam sing da yum amasung structure kaya state land sing da khopsin duna sariba sing matak da district administration na hojik chathariba eviction drive asigi manung sanna ngasi su MG avenue gi dagi horaga thangal bazar amasung pauna bazar gi karam mafam sing da amasung structure sing da ankana sajaliba sing eviction chathana ba DC masa yauna survey chathakre survey aduda Imphal East ki DC Mayangbam Rajkumar ADM Jadumani DC ki staff sing mahut planning IMC ki staff sing amasung police team kaya su yauki team mari thokna khaidok laga district administration ki maikei dagi thangal bazar amasung pauna bazar gi oiba map sing puraktuna sathakiba survey atuda angakpa mawong da fit taraga mathoi point nipan pakna leiba lambi phawu supna gi fit manga room tamak khaklaga asoba building kaya sajilamba thangal bazar gi sani mandir manakta unauthorized oidaba mawong da building mathon mapan chana ba toramba drain punjilamba gali da thong paliba building mathang hendok laga sajilamba kaya tengnaki ngasi chathagi survey aduga mari leinana Imphal West ki DC Mayangbam Rajkumar na haikibada mipum khudimang na masa gi patalenda ain ni yaba mungda thabuk tawi maduna taduna miyam gi oibal lamda ain kain khopsin duna yum amasung building na singba sajin biganu sarkar gi oibal lam sing khopsin duna building amasung structure kaya sajin na ba sina tungi mirul sing da kai ba kaya lakari mamang dagi hongna footpath kaya lambi gi nakal da paisilaga thamlamba polam sing yauna mafum kaya takthokre makhata na thangal bazar amasung pauna bazar gi mafum sing da ain kain lam khopsin duna sajin liba sing khangdok na ba survey se chatharni survey asing asi loisin na ba pandam thamli masi loiraba matung da notice ama thoktuna makhoi masa na sidok sanabagi matam pigari masigi matung da lakpa wakat sing tanabagi matam leigani madugi matung da ain gi matung ina district administration gi maikei dagi thabuk paikhat lagari ain gi wangma da thabuk tawba yade haibasi khanghan ba mathau tai miyam na ain kaina lam khopsin basi laina amugum leiribasi tawbiganu hairi panbai abadi Imphal West DC gi maikei dagi lisingam sapan maudra ga mathoi gi patada leiriba lam gi pak chawba adu yenglaga thangal bazar pauna bazar amasung MG avenue gi mafam sing yauna city manung gi jaga sing eviction chathagani haina phungdok pa laikhrabani